Hi ma'am punong bukuram zari ma'am igi channel la muka sutaram nok cherry ma'am ngasi su anobo video mo pura galak chere ngasi gi video se ngasi se kai gi no khangde sinju se yam chaninge dusu thambau gi ko thambau se swai dusu joli yon bado moi se manung se muri muri toye bako hawroi aduna I se I online de yona order to zare manung se ngosok ngowi adu soi bada su yam nungai bako nauri male aduga alibasu yawi ay marmata do aina soi sidi yam naure aduga ngasi chaning basiga mata chare do pochai khara su leje do hapaga I sinju tawjarake aina kari kari hapai haibdo myamda yinghanjarake myam gadi manabra manadabra dusu comment da haibira mo kari hapaga na hena hawba heli adusu haibira o myam adu myam thambau se aina changda kyam mi cha doino adui changda I soijare aduga sina akhoi kobi mana tabi adusu changda soire aduga kobi akhoi mana tabi da purple color do pink color haigadra purple haigadra si soi khara hapchen jage colorful oina bai hauso haubani ko myam aidi salad gumada yamna use tawe ado si su changda soijare aduga latest si su akhoi gi pura sangbado nate ba handakti akhoi gi brown color gi mix oiba oina laye ina online de order tobada aduga sisu dum hawi aduga asina laphu thro ni ko maton thang baduni yamna di hapchadre khara maning thang bado khara lire bako hawre duna maton thang bado ta oina ai khara kano soijare changda aduga mayam hajik soijari sina phadigom ne toningo khara malai maradi na te ko mana oina leijare aduga mayang ton amani khaka yamna di leijadre ngasi di machanje ko adu singdo ai khara asida loi soijanjare do soijalawa matungda I plate amada sumaina loina hapchanjare tilau sukra soijare ado soiba loirabanina ai akompa ka malauraga aduga phajana marang kaina tochage ahanbada aina ngari angan bane morok akangbado adudo kangna ngobane si ani se hana ai amtang phajana khutna noikhagi ge aduga thumsu changda hapeko aduga no khara matungda kange ko ado ising katanga mo hapchalaga khara khara choli choli tawraga phachana mecharage phajana met palware ko aduga ai thambau siga thumorok siga hanam tang phajana ai aina khuchina noi khaija ge no khaira matungda tai posting je hapchage do hapa matam da myam yengmina si myam aina nganggoda soira su myam na ngakpi gani aina khali wa se yam soi ko marakta adoga ai loi hapchanjare aduga amkamu phajana mix sorage ko ado ase mangan kaino do mangan kangna ngaubodo adone aduga kaino koi nuksuk to adu asu bane aduga sina keli chana do ado thau kitang hapaga ngaubane sumaina hapase myam yam haubane igionde ai sinju gudinge namba hapchai aduga si singse phajana I mix tawrage besan di hapchadre ko kaigino haidi besan chu adaidi mangan khoi gi akang na ngobado amadu su phajana suraga hapadi ani mak hapchade ama leitraga di ama hapchai koi asina mu akhoi gi manganda khar krem krem law ngobado adu kharaga papar khara tawraga hapchen jare aduga mayam aina semjariba recipe singse tatraga thum house singse aigi yumda ngasi chajaba singdo aina mayamda sum share tawjabane mayam sinju da chagwai hapa ka hore yam nuaitre ado mayam phajana tot pasu loire sina final looks ni ko mayam sinju se hawgadaba manbra adusu comment haibiramo do duga ngasi gi onadi aigi sinju subagi video se matang se ga loijare mayam na yengbada nungairaga di like share subscribe to waka wiganu aduga support su to bio ngasi gi onadi matang se ga kainarasi